mayam pumnamakpu anauba video amaga loinana amuk hana taram okseri mayam ngasidi nupising sigi oiba angakpa yamna interesting oiba psychological fact ki series ama puduna lakseri psychology gi matung inna women haibidi nupi hairiba kanglop asi tungsinba saving tawba haibidi paisa na tagna processing asi pungsinba da yamna thajajai masibu yamna pamjaba kanglop ama khangni makoi sing asi tungsinba da yamna thajajaba taragasu expensive oiba atangba amasung makhal mathen kayagi sunaba dress natragana processing asi laigali nupising asi makoina dress amasung processing asi makhal mathen kaya suna aduki matik yamna leiba taragasu makoigi wakhalon asida senaba leite haibadi makoiga chanaba makoina pamjaba adu fangde haina aduma khangalli makoina sena chanaba fajaba leite haijaba taragasu makoina setok chathorokpa amasung kethorakpadadi adumak ningthijana fajana adumak setok chathorakani fana ningthijana setok chathorokpa taragasu makoina leiriba fibam aduda kaidawnungda pentokpa ngamde masi tangdi yauragadi phagani haiba wakalonsi adumak khangalli makoina setok chathorokliba adu mapung fade fajade haiba wakal adu leiba taragasu atopa mina compliment tawrokpa mainly nupasingna masi yamna pami makoising asi compliment aduki matik pamba taragasu atopa miyoisingna fajai natragana paksai haiba matamda kaidawnungda sukta thajade masini makoigi nature adomadongi mod kari leibage masida